Prime review presenting iMovie second part. Mayamna iMovie second part bu jengmu matamda gyan tanabaginamak first part bu aina description asida hapcharange. Madudi mayam iMovie gi second part asi taminarasi. iMovie gi second part na horokpada Leggingson na mahakna fajan thamliba mahaki girlfriend Dia gi marakta chana thaknaba kyam puru lalami mahakna purakliba sing asi mahakna nadring matamda Dia makoini na jamna pamjana chakibdu oirami. Masina maram oibna Diana Leggingson da nang asi kanano nangna puduna lakliba chanaba sing asi aigi apama ngatani adugi somdakta aina pamjaba cosmetic item kyamasu nangni piribasi nang Leggingson ga kari mali lengai jamna thuna aingon namto hayu hairami asina maram oibna Leggingson na Dia gi manakta chatuna ai asi kanano haibasi nangon soina takani haiduna makhoi ani gi mamangda leriba TV duda China la chatuna makhoi gi eye perfume gi video nang gi basing atu loide jengalami hairiba makhoi gi eye perfume gi makhoi gi advertise asina maram oibna eye perfume putholiba boss asigi company gi tongan lamba product sing asi market ta makhoi gi pricing asi aduki matik high orami asina maram oibna makhoi gi boss aduna harau jaduna mathang ge khoi gi advertise number khodimakta Dia amade Leggingson makhoi na matam punamakta akhoi gi participate tawngani hairami asina maram oibna makhoi gi fajaraba advertise kyamo number horami makhoi gi advertising asi number lor matungda Diana Leggingson bu maki car adu hapchanduna jamna fajaraba chingkhong amagi manakta punu laklami makhoi ani na mahawna jawra matungda Leggingson na Dia da aikhoina laklibasi kadai no hairami adudagi Diana Leggingson da aikhoi ani lakli mahamasi nangna China da akhoina shooting dong matamda China gi fajaraba garden adubu nangna pami haikhibudu asina maram oibna hairiba mahamasibu nangi damak aina gift oina pirabani hairiba mahamasida aikhoi ni na lei kyama thaduna punchi supa mahamasi leigani hairami nakal amromdana mo eye perfume putholiba boss adugi office aduda Jona laktuna aibu advertise khodimak namma matamda karigi lokthoklibuno hairami boss no mu jonda matamgi matungina miyoibasu anoba change tawribani aina Leggingson maram oibna aikhoi gi posak sing nase hojik market da jamna jole asina maram oibna aina nangbu aikhoi gi advertise nam matamda lokthoklibuni hairami hairiba tanja asida boss adugu manaktu pam laktuna boss akhoi gi ice colding namnebagi zone gi contract matam asi loire asina maram oibna hojik letter sida zone da sign tawle hairami adubu boss na assistant aduda aina han mawang haikram natra aikhoi gi anoba advertise khodimak li amani Dia da kumban gani haina asina maram oibna hairiba contract adu cancel tawro hairami asigi matung zona mayagi marakta laktuna aibu advertise namnabagi hojik fawa kari gi contribute hairami adudugi mayana zonda handak anoba advertise kyam puthong matamda mipung khudemangna li amani Dia bu tanari nang budi pamde asina maram oibna nangidi apik ba advertise kyamagi offer lai aduda namu hairami asina maram oibna zona tongan laba company gi apik ba advertise kyam namlami mahangna sumnu oirak pasina maram oibna mak thoi jamna nungai jaramde masigi matungda Leggingson na mahangna advertise tawriba paisa jamna pariba boss adugi mayumda laklami matam adu boss adu Leggingson da phawmu hairami asing matungda Leggingson na boss nangi ice colding gi advertise adu ai tawba ngamloi hairami boss na muk Leggingson da nangna karigi ngamloi dribna hairami adubu Leggingson na boss ta ice colding hairiba du da poison ge saruk jawi haibasi miyoi kya amada gi tai asina maram oibna aina dugumba fatraba colding adugi maramda advertise tawba tarbadi aibu jam nungsijaba customer sing asina makoina colding ase thakkiba tarbadi aigumne isa fabasi makoijo ngamlaro hairami adugi boss na Leggingson da nangna adugi dama karimda khanganu asidi miyoba kya amana machin thijanabani nangna paisa hena pamlasu hayu paisa hena pige nang advertise ase namdaba jade hairami adumoina Leggingson na boss aduda ai paisa di karimda khande asunglo photaba colding asing waramda ai advertise tawba ngamlo hairami masina maram oibna boss aduna jama sawraduna nang aina lemna tharoi nang mahamasi chatlo haiduna Leggingson adu boss adu thadok laklami Leggingson mahamadu tholong matam adudi makoi gi boss adu gi get adu mapanda tongan ba news reporter kyam lerami news reporter sing aduna Leggingson da nangna ice colding gi advertise tawbagi nakoi boss na hai matamda nangna jade haibase chumbra amukta hayu hairami adubu Leggingson adi kanana haibno ai karimta sungwai sing khangde hairami adu moinamak news ki mi sing aduna hanjin hangbana maram oibna Leggingson na news ki mi sing aduda hairiba colding sing marungda jamna poisonous oiraba posak kyamu jawi asina maram oibna ain advertise tawdobni hairami matam asidi Leggingson na haikhiba wai sing asi tongan news kyamu dalami hairiba news asina maram oibna ice perfume puthokiba makoi company dugi posak sing adu market ta loina down tawrami matam asida boss adugi manakta pam laktuna boss akhoi gi posak sing asina market down oiribasi
ꯂꯤꯡꯒꯤꯡꯁꯟꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯅꯅꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯂꯤꯡꯒꯤꯡꯁꯟꯒꯤ ꯅ꯭ꯌꯨꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯃꯥꯔꯀꯦꯠ ꯑꯃꯗ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕ ꯀꯝꯄꯦꯅꯤ ꯊꯤꯡꯖꯤꯟꯕꯅ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯂꯤꯡꯒꯤꯡꯁꯟꯒꯤ ꯄ꯭ꯔꯖꯦꯟꯁꯅ ꯑꯃꯨꯛ ꯂꯥꯛꯏ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯑꯣꯡꯗ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯡꯒꯤꯡꯁꯟꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯕꯣꯁ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯗꯤꯖꯤ ꯁꯦꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯦꯇ꯭ꯔꯣꯜ ꯀꯌꯥꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯅꯕꯒꯤ ꯇꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯤꯡꯒꯤꯡꯁꯟꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯑꯩ ꯅꯪꯕꯨ ꯍꯥꯠꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯂꯤꯡꯒꯤꯡꯁꯟꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯤꯡꯒꯤꯡꯁꯟꯅ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯇꯝꯗꯨꯅ ꯍꯥꯠꯂꯒ ꯍꯥꯏꯅ ꯎꯠꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯂꯤꯡꯒꯤꯡꯁꯟꯗ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯤꯡꯒꯤꯡꯁꯟꯅ ꯕꯣꯁ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯣꯏ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯣꯏꯌꯤ ꯑꯁꯤꯕꯨ ꯅꯍꯥꯛꯀꯤ ꯅꯁꯥꯗꯨꯗ ꯍꯩꯖꯤꯟꯗꯨꯅ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯊꯤ ꯃꯑꯣꯡꯗ ꯍꯤꯡꯍꯟꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯡꯒꯤꯡꯁꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯣꯏ ꯑꯃꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯈꯣꯏ ꯑꯁꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯥ ꯅꯞꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯟꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯊꯧꯔꯛꯂꯤꯕ ꯔꯤꯛꯁꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯌꯥꯝꯂꯕ ꯈꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯅꯞꯈꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯂꯤꯡꯒꯤꯡꯁꯟꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯗ ꯅꯪ ꯅꯁꯥꯗꯨ ꯂꯦꯡꯒꯅꯨ ꯅꯁꯥꯗ ꯇꯣꯡꯂꯤꯕ ꯍꯌꯤꯡ ꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯗꯨꯕు ꯃꯊꯪ ꯃꯊꯪ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯒꯤ ꯆꯠꯈꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯂꯤꯡꯒꯤꯡꯁꯟꯅ ꯅꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯁꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯑꯥꯏ ꯄꯔꯐ꯭ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯥꯎꯈꯤꯕ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯄ꯭ꯔꯥꯏꯖ ꯄꯤꯅꯕꯒꯤ ꯀꯧꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯅ꯭ꯌꯨꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯤꯡꯒꯤꯡꯁꯟ ꯑꯃꯗꯤ ꯗꯤꯌꯥꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯤꯌꯥꯅ ꯂꯤꯡꯒꯤꯡꯁꯟꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯪꯂꯤꯕ ꯋꯥꯍꯩꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯂꯤꯡꯒꯤꯡꯁꯟꯅ ꯅ꯭ꯌꯨꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯖꯣꯟ ꯑꯃꯗꯤ ꯃꯈꯣꯏ ꯕꯣꯁ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯗꯤꯌꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯤꯡꯒꯤꯡꯁꯟ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯦꯡꯒꯦꯖꯃꯦꯟꯒꯤꯗꯃꯛ ꯈꯨꯗꯣꯞ ꯑꯃꯃꯝ ꯁꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯡꯒꯦꯖꯃꯦꯟꯒꯤꯗꯃꯛ ꯈꯨꯗꯣꯞ ꯑꯃꯃꯝ ꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯗꯣꯞ ꯁꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯑꯦꯅꯥꯎꯟꯁꯃꯦꯟ ꯇꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯟ ꯑꯃꯗꯤ ꯗꯤꯌꯥꯒꯤꯗꯃꯛ ꯏꯁꯩ ꯊꯥꯗꯨꯅ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯗꯥꯟꯁ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯗꯥꯟꯁ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯖꯣꯟꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯀꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯤꯡꯒꯤꯡꯁꯟꯒ ꯃꯤꯁꯇꯔ ꯇꯝꯃꯤꯟꯅꯗꯨ ꯊꯣꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯣꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯩꯁꯥ ꯃꯌꯥꯝꯅ ꯄꯤꯗꯨꯅ ꯃꯃꯥꯡꯗ ꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯪꯅ ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯇꯔ ꯇꯝꯃꯤꯟꯅꯗꯨ ꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯡꯒꯤꯡꯁꯟꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯖꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯤꯡꯒꯤꯡꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯔꯣꯏ ꯅꯪꯒ ꯑꯩꯒ ꯄꯥꯔꯠꯅꯔ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯖꯣꯟꯗ ꯄꯤꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯡꯒꯤꯡꯁꯟꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯃꯤꯁꯇꯔ ꯇꯝꯃꯤꯟꯅꯗꯨ ꯊꯣꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯄꯣꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯤꯡꯒꯤꯡꯁꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ ꯃꯈꯣꯏꯅ ꯂꯤꯡꯒꯤꯡꯁꯟꯕꯨ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯤꯡꯒꯤꯡꯁꯟꯒꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯪꯅ ꯒꯥꯔꯤꯁꯤ ꯊꯠꯆꯟꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯡꯒꯤꯡꯁꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯤꯡꯒꯤꯡꯁꯟꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯔꯨꯖꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯀꯔꯤꯡꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯈꯤꯕꯒꯤ ꯗꯥꯛ ꯑꯃꯕꯨ ꯂꯩꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯁꯤꯡꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯗꯤꯌꯥꯅ ꯂꯤꯡꯒꯤꯡꯁꯟꯗ ꯑꯩꯒꯤ ꯈꯨꯠꯇ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛꯎ ꯑꯩꯕꯨ ꯕꯥꯠꯔꯨꯝꯗ ꯆꯠꯀꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯡꯒꯤꯡꯁꯟꯅ ꯗꯤꯌꯥꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯅ ꯑꯃꯨꯛ ꯂꯤꯡꯒꯤꯡꯁꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯁꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯦꯕ꯭ꯂꯦꯠ ꯀꯌꯥ ꯑꯃ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯡꯒꯤꯡꯁꯟꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯅ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯡꯒꯤꯡꯁꯟꯅ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯗꯤ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯤꯌꯥꯗꯨ ꯊꯧꯔꯤ ꯌꯥꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯡꯒꯤꯡꯁꯟꯅ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯗꯤꯌꯥꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯄꯥꯏꯞ ꯑꯃꯗ ꯄꯥꯏꯗꯨꯅ ꯇꯧꯁꯟꯅꯕ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨꯅ ꯂꯤꯡꯒꯤꯡꯁꯟꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯤꯡꯒꯤꯡꯁꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯊꯣꯡꯁꯤꯡ ꯑꯁꯤ ꯁꯣ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯤꯌꯥꯗꯨ ꯅꯥꯟꯊꯣꯛꯄ ꯉꯝꯗꯗꯨꯅ ꯑꯃꯨꯛ ꯂꯤꯡꯒꯤꯡꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯣ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯣꯕꯥꯏꯜ ꯑꯗꯨꯕꯨ ꯑꯣꯟ ꯇꯧꯕ ꯌꯦꯡꯕ ꯃꯇꯝꯗꯗꯤ
ꯂꯤꯡꯒꯤꯡꯁꯟ ꯑꯃꯗꯤ ꯗꯤꯌꯥ ꯃꯈꯣꯏꯅꯤꯒꯤ ꯊꯥꯏꯅ ꯆꯩꯅꯥꯗ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯤꯌꯥꯅ ꯌꯥꯝꯅ ꯆꯤꯡꯅꯔꯗꯨꯅ ꯂꯤꯡꯒꯤꯡꯁꯟꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂ ꯃꯇꯨꯡꯗ ꯃꯉꯛꯁꯝꯗ ꯖꯣꯂꯤꯅ ꯄꯨꯟꯗꯨꯅ ꯅꯪ ꯀꯅꯥꯅꯣ? ꯂꯤꯡꯒꯤꯡꯁꯟꯕꯨ ꯅꯪꯅ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ? ꯂꯤꯡꯒꯤꯡꯁꯟꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯤꯡꯒꯤꯡꯁꯟꯒꯤ ꯃꯣꯕꯥꯏꯜꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯡꯒꯤꯡꯁꯟꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯗꯤꯌꯥꯗ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯤꯡꯒꯤꯡꯁꯟꯒꯤ ꯋꯥꯔꯤꯅ ꯍꯧꯔꯛꯄꯗ ꯗꯤꯌꯥ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯃꯟꯗꯤꯔ ꯑꯃꯗ ꯂꯥꯛꯇꯨꯅ ꯍꯥꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯤꯡꯒꯤꯡꯁꯟꯅ ꯃꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯍꯥꯞꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯃꯁꯥ ꯃꯇꯣꯟꯗ ꯐꯨꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔ ꯑꯩꯒꯤ ꯁꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯃꯁꯥ ꯃꯇꯣꯝꯗ ꯂꯣꯏꯅ ꯐꯨꯛꯇꯨꯅ ꯂꯥꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯅ ꯂꯤꯡꯒꯤꯡꯁꯟꯗ ꯅꯪꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯦꯗꯚꯔꯇꯥꯏꯁ ꯅꯝꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯁꯝ ꯑꯁꯤ ꯀꯦꯜꯂꯛꯂꯤꯕꯅꯤ, ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯂꯤꯡꯒꯤꯡꯁꯟ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯂꯤꯡꯒꯤꯡꯁꯟꯅ ꯕ꯭ꯔꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯃꯁꯨ ꯀꯦꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯆꯔꯗꯨꯅ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔ ꯌꯦꯡꯉꯨ, ꯉꯔꯥꯡꯅ ꯑꯩꯒꯤ ꯁꯝ ꯑꯁꯤ ꯐꯨꯜꯂꯛꯂꯦ, ꯉꯁꯤꯅ ꯑꯃꯨꯛ ꯌꯥ ꯑꯁꯤ ꯀꯦꯜꯂꯛꯂꯦ, ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡꯁꯤ ꯀꯔꯤꯅꯣꯝꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯅ ꯂꯤꯡꯒꯤꯡꯁꯟꯗ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ, ꯅꯪꯒꯤ ꯕ꯭ꯂꯗ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯛꯈꯤꯁꯅꯨ, ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯑꯅꯥꯕꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯤꯌꯥꯅ ꯃꯈꯣꯏꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯩ ꯊꯥꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯤꯡꯒꯤꯡꯁꯟꯒꯤ ꯐꯣꯟ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯟꯒꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯟꯅ ꯂꯥꯛꯇꯨꯅ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯗ ꯗꯣꯛꯇꯔ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯉꯨ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯛꯆꯜꯂꯛꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯅ ꯂꯤꯡꯒꯤꯡꯁꯟꯗ ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯅꯥꯔꯤꯕꯁꯤ ꯑꯥꯏ ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯗꯨꯅꯤ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯁꯣꯛꯆꯜꯂꯛꯀꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗ ꯑꯗꯨꯕꯨꯁꯨ ꯀꯣꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯂꯤꯡꯒꯤꯡꯁꯟꯅ ꯗꯣꯛꯇꯔꯗ ꯗꯣꯛꯇꯔ ꯑꯩꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨ ꯂꯤꯡꯒꯤꯡꯁꯟꯗ ꯅꯪ ꯁꯤꯒꯅꯤ ꯁꯤꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯂꯤꯡꯒꯤꯡꯁꯟ ꯑꯁꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯗꯨꯅ ꯗꯣꯛꯇꯔ ꯑꯁꯤꯗ ꯗꯣꯛꯇꯔ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯗꯤꯌꯥ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯣ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯉꯣꯟꯗ ꯅꯥꯔꯤꯕꯁꯤ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯂꯤꯡꯒꯤꯡꯁꯟ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯗꯤꯌꯥꯒꯤ ꯃꯃꯥꯅ ꯗꯤꯌꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯂꯤꯡꯒꯤꯡꯁꯟ ꯍꯥꯏꯕꯁꯨ ꯀꯗꯥꯏ ꯂꯩꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯁꯤꯔꯤꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ? ꯅꯪꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯤꯌꯥꯅ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯂꯤꯡꯒꯤꯡꯁꯟ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ, ꯅꯪ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯡꯒꯤꯡꯁꯟꯒꯤ ꯐ꯭ꯔꯦꯟ ꯑꯁꯤꯅ ꯂꯤꯡꯒꯤꯡꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯔꯨꯞ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅꯗꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ, ꯑꯗꯨꯒ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯗꯤꯌꯥꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯅꯪꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ ꯍꯥꯏꯕ ꯈꯪꯗꯅ ꯂꯩꯔꯤ, ꯅꯪ ꯃꯄꯥꯟ ꯑꯃꯨꯛꯇꯗꯤ ꯊꯣꯛꯂꯛꯎ, ꯅꯪ ꯁꯨꯡꯊꯣꯛ ꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯤꯡꯒꯤꯡꯁꯟꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯊꯥꯏꯅ ꯃꯍꯥꯛꯅ ꯖꯤꯝ ꯁꯥꯟꯅꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯜꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯖꯣꯠꯁꯤꯡ ꯑꯗꯨꯅ ꯃꯤꯡꯁꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯡꯒꯤꯡꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯗꯤꯌꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤꯕ ꯃꯟꯗꯤꯔ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯟꯅ ꯗꯤꯌꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯂꯩ ꯑꯃ ꯄꯥꯏꯗꯨꯅ ꯗꯤꯌꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯈꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯌꯥꯅ ꯂꯤꯡꯒꯤꯡꯁꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯪꯒꯣꯏꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯡꯒꯤꯡꯁꯟꯅ ꯑꯩ ꯂꯤꯡꯒꯤꯡꯁꯟꯅꯤ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯗꯤꯌꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯤꯡꯒꯤꯡꯁꯟ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯤꯌꯥꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯤꯡꯒꯤꯡꯁꯟ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯡꯒꯤꯡꯁꯟꯅꯗꯤ ꯗꯤꯌꯥꯅ ꯀꯧꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯂꯤꯡꯒꯤꯡꯁꯟꯅꯤ ꯍꯥꯏꯕꯒꯤ ꯀꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯔꯥꯎꯖꯗꯨꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯗꯤꯌꯥꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯂꯨꯄꯥ 10 ꯆꯠꯄꯤ ꯆꯥꯟꯗꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯤꯡꯒꯤꯡꯁꯟꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯤꯌꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯂꯤꯡꯒꯤꯡꯁꯟ ꯑꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯂꯪꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯤꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯣꯡ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯇꯨꯔꯦꯟꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯤꯡꯒꯤꯡꯁꯟꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯣꯔꯛꯇꯨꯅ ꯂꯤꯡꯒꯤꯡꯁꯟ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯜꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯜꯂ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯤꯡꯒꯤꯡꯁꯟꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯂꯤꯡꯒꯤꯡꯁꯟꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯗ ꯑꯅꯥꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯤꯡꯒꯤꯡꯁꯟꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯪꯅ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯄꯤꯒꯅꯨ, ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ,
ꯂꯦꯡꯒꯤꯡꯁꯟꯅꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯦꯡꯒꯤꯡꯁꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯣꯗꯦꯂꯔ ꯑꯃꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯇꯤꯚꯤꯗ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯦꯡꯒꯤꯡꯁꯟꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯁꯤꯅꯤ ꯊꯣꯛꯂꯤꯕꯁꯤ ꯃꯉꯣꯟꯗ ꯑꯣꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯦꯡꯒꯤꯡꯁꯟꯒꯤ ꯐ꯭ꯔꯦꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔ ꯑꯗꯨꯗ ꯂꯦꯡꯒꯤꯡꯁꯥꯒꯤ ꯕ꯭ꯂꯗ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯚꯥꯏꯔꯁꯀꯤꯁꯨ ꯇꯦꯁ ꯇꯧ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯄꯣꯔꯛꯎ ꯍꯥꯏꯔꯝꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯡꯒꯤꯡꯁꯟꯒꯤ ꯐ꯭ꯔꯦꯟꯅ ꯂꯦꯡꯒꯤꯡꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯦꯡꯒꯤꯡꯁꯟ ꯑꯁꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯉꯣꯟꯗ ꯍꯥꯞꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯗ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯀꯟꯕꯤꯔꯤꯕꯅꯣ ꯑꯩꯗꯤ ꯍꯤꯡꯕꯒꯤ ꯀꯔꯤꯝꯇ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯁꯤꯖꯔꯒꯦ ꯍꯥꯏꯔꯝꯃꯤ ꯂꯦꯡꯒꯤꯡꯁꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯜꯂꯦ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯂꯤꯕꯁꯤ ꯏꯁꯣꯔꯅ ꯀꯟꯕꯤꯕꯅꯤ ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯈꯪꯕꯗꯒꯤ ꯀꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯦꯡꯒꯤꯡꯁꯟ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯕꯨ ꯂꯦꯡꯒꯤꯡꯁꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯎꯠꯅꯕꯒꯤꯗꯃꯛ ꯂꯦꯡꯒꯤꯡꯁꯟꯒꯤ ꯀꯥꯔ ꯑꯗꯨ ꯍꯤꯞꯍꯜꯂ ꯃꯇꯨꯡꯗ ꯀꯥꯔꯗꯕꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯍꯜꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗꯗꯤ ꯂꯦꯡꯒꯤꯡꯁꯟ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯦꯡꯒꯤꯡꯁꯟꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯤꯌꯥꯁꯨ ꯃꯍꯥꯛꯅ ꯁꯤꯖꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯗꯤꯌꯥꯅ ꯃꯈꯣꯏꯅ ꯁꯦꯝꯖꯕ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯒꯤ ꯐꯣꯟ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯅꯪꯒꯤ ꯅꯃꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯤꯌꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ICUꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯗꯤꯌꯥꯗ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯤꯌꯥꯅꯗꯤ ꯏꯃꯥ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯏꯔꯛꯈꯤꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯅ ꯗꯤꯌꯥꯗ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯇꯧꯔꯤꯕ ꯂꯦꯡꯒꯤꯡꯁꯥꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯍꯧꯖꯤꯛ ꯅꯃꯥ ꯈꯤꯇꯪ ꯉꯥꯏꯔꯦ ꯅꯪꯒꯤ ꯅꯃꯥꯁꯤ ꯅꯪ ꯑꯋꯥꯕ ꯇꯥꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯦꯡꯒꯦꯖꯃꯦꯟꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯂꯦꯡꯒꯤꯡꯁꯥꯕꯨ ꯂꯥꯌꯦꯡꯈꯤꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯡꯒꯤꯡꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯦꯡꯒꯤꯡꯁꯟꯗꯤ ꯉꯔꯥꯡ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯦ ꯗꯣꯛꯇꯔ ꯅꯪ ꯄꯥꯎꯒ ꯑꯝꯇ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯅ ꯗꯤꯌꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯤꯌꯥꯒ ꯂꯨꯍꯣꯡꯒꯅꯤ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯗꯤꯌꯥ ꯑꯁꯤ ꯊꯥꯏꯅ ꯂꯦꯡꯒꯤꯡꯁꯥꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯤꯌꯥꯒꯤ ꯏꯁꯤ ꯇꯦꯁ ꯇꯧꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯒꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯤꯌꯥꯒ ꯑꯩꯒ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯗꯤꯌꯥꯁꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯗꯤꯌꯥꯒꯤ ꯃꯃꯥꯅ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯗ ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯅꯥꯎꯄꯥ ꯂꯩꯇꯕ ꯇꯥꯔꯕꯁꯨ ꯅꯪꯒ ꯗꯤꯌꯥꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯝꯃꯤ ꯗꯤꯌꯥꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯅ ꯇꯧꯁꯤꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯗꯤꯌꯥꯁꯤꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯎꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯤꯌꯥꯒꯤ ꯃꯃꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯪꯒ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯛꯎ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯅ ꯂꯦꯡꯒꯤꯡꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯤꯌꯥꯒꯤ ꯃꯃꯥꯅ ꯗꯤꯌꯥꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯂꯦꯡꯒꯤꯡꯁꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯅꯪꯅ ꯗꯤꯌꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕ ꯑꯃꯗꯤ ꯗꯤꯌꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯦꯡꯒꯤꯡꯁꯟꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯦꯡꯒꯤꯡꯁꯟꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯡꯒꯤꯡꯁꯟ ꯑꯗꯨ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯣꯛꯇꯔ ꯑꯗꯨ ꯂꯦꯡꯒꯤꯡꯁꯟ ꯑꯗꯨ ꯉꯥꯏꯈꯣ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯦꯡꯒꯤꯡꯁꯟꯅꯗꯤ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯩꯕꯨ ꯊꯤꯔꯒꯅꯨ ꯍꯥꯏꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯣꯛꯇꯔ ꯑꯁꯤꯅ ꯂꯦꯡꯒꯤꯡꯁꯟꯗ ꯅꯪꯉꯣꯟꯗ ꯅꯥꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯚꯥꯏꯔꯁ ꯑꯃꯅꯤ ꯅꯪꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯚꯥꯏꯔꯁ ꯑꯁꯤꯕꯨ ꯀꯥꯞꯁꯤꯟꯕꯅꯤ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯂꯦꯡꯒꯤꯡꯁꯟꯅ ꯅꯣꯡꯃ ꯏꯔꯨꯖꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯀꯔꯤꯒꯨꯝꯕ ꯖꯤꯇꯨꯝ ꯑꯃꯅ ꯊꯤꯟꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯃꯨꯛꯁꯨ ꯗꯣꯛꯇꯔ ꯑꯁꯤꯅ ꯂꯦꯡꯒꯤꯡꯁꯟꯗ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯝꯗꯨꯅ ꯗꯣꯛꯇꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯦꯡꯒꯤꯡꯁꯟꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀ ꯃꯤꯁꯇꯔ ꯇꯝꯃꯤꯟꯅꯗꯨ ꯊꯣꯛꯃꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯨ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯗꯣꯛꯇꯔ ꯕꯥꯁꯨꯗꯦꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯂꯦꯡꯒꯤꯡꯁꯟꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯆꯦꯛꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯨꯒꯤ ꯕꯣꯁ ꯑꯗꯨꯅ ꯂꯦꯡꯒꯤꯡꯁꯟꯗ ꯅꯪꯒꯤ ꯅꯁꯥꯗ
asumno ohelibasi nangbu jamna nungsira loinariba Dr. Basudevana ni hairami nupa adugi wahaidu tabada lingingsana doctor aduda doctor nangna karigi asumno tawribuna hairami doctor aduna mung lingingsanda aini nangonda asumno tawribasi dia hairiba nupi asi aina hek piklingaidagi pamdunu laklibani adubu matam aduda nangna diabu luhongani haigibadu wahaidu tabada aina sawratuna hairiba thabak singasi loina tawribani hairami asigi matungda makhoina lingingsang mu waham aduda adugi matik furami adubu doctor na makhoida nakhoina lingingsang mu furibadu to hayeng aigi luhongmu numini aigi luhongmu loiraga mahakpu hatokwa hairami haidi matamase lingingsana mahaki mamanga tariba akai bilikli machelamu mayada umsanu lalami masig matungda lingingsanggi makut makhongda puliba sing adubo mahaki mayada jotu lakiba dingli machel aduna kakthatuna mahaki masadu loi nathokla matungda film asigi first part ta horakpada utkiba lingingsana diagi manakta laktuna diagi makokta posak amana thomduna diabu mahakna faduna maham asida purakibne haiba wahi sing asi lingingsana diada loina lirami matam masidi diana lingingsangi wari sing asi loin tar matungda thawai nungai taduna lingingsan hairamduna mahak mahamadun wanthagirami diana wanthering matam masida lingingsana mahak riksodu puduna Dr. Basudev halag haire lalami matam masidi Dr. Basudevna mahamadu thamlewa miyo singdu thadokuna lingingsan mu aduki matik folami adumoinma lingingsana mahamadu leiriba miyo singadubo furamla matungda chenthorok matamdadi jum adugi mapanda Dr. Basudevna mapu halag haina toromi adumoinamak gate adugi mapanda leiriba lingingsangi hui aduna kanna chenchalaktuna Dr. Basudevna chiklami tanja asi khudong chaba silogduna lingingsan adu mahamadugin nanthokdun laklami asigi matungda Dr. Basudevna mayumda kanna chenchanduna maki phone adugi pharmacy amada phone tawduna hui ni chikhre adugi dama hidak jamna thuna poro hairami nakal amoromdana lingingsana diagi manakta laklami adubu diana lingingsangi saktam adu ubada kaptuna yamna kanna kunselami aduga musu diana lingingsanda nangna sumno oreklibasi aina maram oibna oiribani hairami adumoinamak lingingsana diada asidi aigi punsida tho haina tamlamlabani nangna ohanba nate hairami aduga musu diana lingingsanda punsi supa aiga nangga laiminagani hairami aduga musu lingingsana diada aidi sikra haina lairabani nangga laiminaba ngamloi hairami nakal amoromdana mu lingingsangi friend aduna news reporter amu sajanaduna lingingsana chaitheng pikiba Mr. Taminadu Usma Jasmine amadi makhoigi ai perfume gi boss adugi manaka laktuna karem narami masigi matungda mahak Muhammadu chakhirami mahakna chakra matungda John amadi Dr. Basudevna makhoi mayam adugi manaka laktuna nakhoi bu phanabgi damak aina afa afa foreign doctor tanaduna kanna layeng li hairami hairiba matam asidadi Usma Jasmine makhoi anida jengduna noklami adudagi doctor aduna nanga noklibadu karigino hairami aduga mu Usma Jasmine aina noklibasi legingsana hojik nakhoi anida karamba virus kapsanduna karamba mathong chadaba saktambu olangani haibasi asigidamak aina noklibani harami hairiba matam asidadi hospital amagi miyobana jongi manakta laktuna chithi amu pirami hairiba chithi asi miyobana aingonda piramani harami madudagi jona chithi du hangtok matamdadi jerumbu fry tawbagi photo amu orami photo adu ubada Usma Jasmine adu jamna kana noklami adudagi jona nupa aduda chithi si kanana pirakuna hain hang matamdadi haujing nupa amana aingonda piramani nupa adu mapana lehawi harami asina maramba amna jona thol matamdadi lingingsagi friend adu orami madudagi jona lingingsagi friend adu tanadu lalami adubu matam masida lingingsagi friend aduna lakliba train amagi mamangda lanthokibul maramba amna jona de fawang alamde train asi lanthok matungda lingingsa adu mak mamangda lerami adubu matam masida lingingsana mahangna pairiba mingsen ababu jona langchalko matamdadi jona asumna khalami mingsen langlibasi mangonda karigumba virus ama oramlagni haina khanduna kijarami adubu icham chamba mingsen am orami asina maram obna lingingsa da noklami madudugi jona sawduna lingingsa bu halagaina kana tanaraktuna makhoi ani train amagi mathakta kana fighting tawnarami matam masida jona lingingsa bu adugi mate fubun maram obna lingingsa no train adu mathakta wanthadun lerami adubu matam masidadi jong mathakta train gi jamna kallaba high voltage wire du urami asina maram obna lingingsa na nokladuna jona adubu makhona kawkhatuna mathakta leriba wire du da jona pairami asina maram obna joni masadu chaktheklami matam masida lingingsa na di mahakna pairiba bersana aduna joni makhul adu kakhatuna jona adubu train adu makhara thadakirami sinasi change toroga nowala matungda Dr. Basudevna tumlinga matamaduda maki phone aduda miyo amana Dr. akhoi hospital asida nakhoi friend John adu train gi jamna kallaba mai dun chingmana maram obana jamna film sokdun leire amukto lao hairami adudagi Dr. Basudevna mama adu tatokto chalaga han tawmatamdadi maki makok aduda karingmom pokholami nakal amorom dam lingingsana mahanga tawgodoba thabak sing asi loina loire matungda
Diagi bag adu pack tawsala matungda Dia nangbu nangi nemna thimbirage chatlase harami adubu Dia na di lingisa da aidi chatpa ngamloi nangga leminagani harami matam masida mung lingisa na Dia da aidi sikhiba mi amaga chap manarabani nangga leminaba ngamloi harami adudagi Dia na sawar lingisa da karigumba aisu nangi saktam adungna tawma tarbadi nang aiga leminaba ngamgadra harami Diagi wahairu tabada lingisa na aidi aigi saktam masungumna nang tawma tarbadi nang leminaba ngamgani harami adudagi Dia na lingisa da aikhoi ani mi udam hom jama lapam hom da chatlasi haiduna कार अदु कन्न थौदुं लालमी मतम असु लिंगिसाना गाड़ी असु लोंचिन तारे हाइदुना दियाना थौरिबा कार अदु ब्रेक अदु नमसिलमी मसिन मरम ओइबना मखोइ कार दु महम अमदा खामखिरमी मदुदगी मखोइना कार दु थोलक मतमददी मखोइनि लाकलि महम असि अतै करीम तो ओरमदे लिंगिसाना जाना पामजबा चिंखों अमोइ मखोंदा गार्डन साकेबा महम अदु ओरमी असिन मरम ओइबना लिंगिसा अदु जामना हराउ जरमी अदुगी सुमदक्ता मखोइनि महम असि लैरगे हाइदुना लाकलमी नाकल अमरमदनमो लिंगिसागी फ्रेंड अदुना सोक्तुम लेरिबा जोन बनाक्ता लाक्तुना करेम नरमी लिंगिंसागी फ्रेंग मोंगदु ओबदा जोन अदु मोहम्मद रि चखिरमी असिगी मतुंग दमु लिंगिंसागी फ्रेंग अदुना डॉक्टर वासुदेव मार्क्ता लाकमतमददी डॉक्टर वासुदेव सि यामना साथीना सोक्तुम लेरमी अदुगी सुमदक्ता माकी मखोंग असि सामुगु चप मानरमी अमुक्सु लिंगिंसागी फ्रेंड डॉक्टर वासुदेव दा नंगी नसा असि असुम ओइरक्लिबसि नंगनदी असुमना खंजरंगनी होइनि चिखिबनी हाइना अदुबु तासेंगबदी नंगी नसाजे थोक्लिबसि लिंगिंसा अखोइनि न मानरगा नंगना फार्मसी हिदा कौमतमदा अखोइना फार्मसी नुपा अदुबु लंबीदा फादुना हिदा अदुबु वायरस अमा ओंथोक्तुना हाइरिबा वायरस की हिदा अदुबु नुमित मंगानी चुपना नंगना कापना मरम ओइबना नंगी नसासे असुमना ओरखिबनि हाइरमी लेंगिंसागी फ्रेंग वाहिरु ताबदा डॉक्टर अदु जामना साउनिंगलमी सिनसी चेंज तौरगा मु था खरगी सिलमु अखोइदु उहलै मतम मसिदा लेंगिंसाबु लायंखिबा सेनियर डॉक्टर अदुना लेंगिंसाबु फजन लायंग बिरमी असिना मरम ओइबना लेंगिंसागी मसासे तपना तपना फगलमी अदुगी सुमतक्ता लेंगिंसामनि दिया मखोइनि समझबा गार्डन असिदा मखोइनि जामना नुंगाइनि हिंगदुन लेरमी सिनसी उलगा आई मूवी अरोइब सरुक ओइरमी मयामनु मूवी असिबु नुंगाबिरबदी चैनल असिबु सुंसोय सोदना सब्सक्राइब तौबिरमु।